1888 हारिबा चही असिगी अगस्तगी नवेंबर फाउबगी मनुंगदा लंदनगी व्हाइट चैपेल हारिबा डिस्ट्रिक्ट असिदा नुपी मंगागी असिबा हक्चांग अमगी मथंगदा अमा फंखी मिहात्पा अदुना नुपी मंगामक चप मानबा खुहात्ता हालमखी पुलिसिंगना मिहात्पा अदुबु थीनबा अंगम्बा थाक्ता होनरमखी अदुबु फंगबा कौबा लेखिदे अदुबु नोम खंगौदना सखंगदबा मी अमना इरक्पा चिठी अमा पुलिसता फंखी चिठी अदुदा मिहात्पा अदु अइनी हाइनी इरखी अदुगा ममिंगना जैक द रिपर हाइनी इरखी तुंगदा पुलिसिंगना इन्वेस्टिगेशन तरो मतुंगदा खंगलखी मदुदी मखोइदा थारखिबा चिठी अदु ओइदबा मिनम्बनी अदु जैक द रिपर हाइबा मिंग असिदी व्हाइट चैपेल डिस्ट्रिक्ट नतना लंदन पुंबदा खंगनरखी पुलिसिंगना फनायामना थिजरबसु मिहात्पदुदी थीबा फंखिदे मसिगी थौदोक असी थोखिबा चही चामा हेन हेलक्लबसु थौदोक असी ngasi phawba mystery ama oina asum leiri mi kaya su ngasi phawba thodok asida interest leiri masi yamna lirwa phi amani phi asi Italy gi Turin sahar gi Saint John the Baptist Church ta thami phi asida kanagino sengna khangdaba mi amagi saktam mami sami oina uba phangi मी सिंगना हाइबददी सक्तम असी इसा मसीगिनी हाइरी मी सिंगना थाजनबगी मतुंग इनदी इसा मसीबु फासी तिंगरुब मतुंग महाकपु सीरे हाइदुना फुमनबगीदमक फी असिदा येचिनदुना थमखी हाइना थाजनै मरम असिना फी असिदा तारिबा सक्तम असी इसा मसीगिनी हाइना हाइरी रिसर्चर्स क्या सु फी असिगी मरमदा रिसर्च क्या सु तौखी रिसर्चर्स सिंगना फी असिगी कार्बन डेटिंग तौबदा खंगलखी मदुदी फी असी 12th नत्रगा 13th century की ओइगनी हाइना थाजखी अदुबु जीसस ती चही लिसिंग अनि हेनबगी ममांगदा लेरंबनी इटालियन फिजिसिस्ट अमगी मतुंग इनती साइंटिफिक टूल सिंग सिजनदुना फी असीबु जीसस की ओइगनी नत्रगा ओइरोय हाइबसी ओइथोक्तबनी हाइरी रिसर्चर्स क्या ना कन्न होनजरबसु इ असिगी मरुमदा लेरिबा अरोनबदी सेंगना मयामगी ममांगदा पुथोकपा ngमखिदे अदुगा ngasi फावदसु फी असी कदाइदगी लाखिबनो करमना लेरमलिबनो अदुगा फी असिदा उरिबा सक्तम असिना तसेंगना जीसस की ओइगद्रा ओइरोइद्रा हाइबा खंगबा ngमदना असुम लेइरी 15th century matamda yeklamba picture amada UFO su yauna yeklamba hairiba wa asi nahak thajaba ngambra nahak thajarambasu yai natraga thajaramdabasu yai adubu historians kayadi aikhogi ancestors singi matamdagi hauna alien sing lei haibasi khanglaklavani haina thajanari sina maram oiraga alien gi matangda hojiki matamda sandokliba pausing asi anauba mata natte historians singna thajai madudi yamna ngaligi matamdagi hauna atiyada UFO sing uduna lakli matamduda leiramba painter singnasu makhoigi painting singda yeklamba thengnari painter singdugi marakta Italy gi painter Domenico Ghirlandaiosu amani mahakna 15th century da Madonna with Saint Giovanni no haiba painting asi yeklamki painting asi gi background da aikhoina nupa amana makhut khanduna atiyada karino khangdaba pot ama paiba yengduna leiba uri mi kayadi painter asina tungda lakadoriba generation singi damak painting asi gi khuthangda makhoina karamna alien singa pau phongnai haibdu taklambani haina thajari adu mi kayanasu हाइरिबा थियोरी असि अरानबा वफमनी अदुगा पेंटिंग असिसु इचम चंबा धर्मगी ओइबा पेंटिंग नि अदुगा पाइरिबा पोट असिसु लाइगी दुतनी हाइना थाजरी करमबा वफमना अचुंबनो हाइबसी कनासु खंगदना ngasi फौबा लेइरी अदुबु उरिबा पोट असिदि लाइगी दुतकी फिवमगदी यामना खेनै अदुबु हौजिकी मतमदा उनरिबा UFO सिंगी मवंगदी यामना मानबदी उबा फंगली जॉन एफ केनेडी सी अमेरिका की मियामना याबा यामना फबा प्रेसिडेंट अमा ओइरमी 22nd December 1963 हाइरिबा नुमित असिदा महाकपु यामलबा मियामगी ममांगदा नोंगैना कापतुना हातखी ली हार्वी ओसवाल्डना महाकपु हातपनी हाइना लौनै थौदोक असिबु थोक्किबा जही यांखै हेने हेलक्लबसु मी कयादी ली हार्वी ओसवाल्डपु असेंगबा मिहातपनी हाइना लौते मरमदी प्रेसिडेंट केनेडी नोंगैना कापलकपा मतमदा लीदी प्रेसिडेंट दगी यामना थापना लेबा उखी मरम असिना यामलबा मियामदी ngasi फावबा मिहातपा अदु ली नते अतोपा मी अमनी हाइना थाजनरी अदुबु थौदोक असिदा मिस्ट्री ओइरिबा वा असिदी नुपी अमगी मतंगदनी प्रेसिडेंट केनेडी बु नोंगैना कापा मतमदा महाकी अकोइबदा
mi yamna tinki aduga media su camera ga loinana leikhi FBI na president bu hatkiba thodok adugi matamda lahouba photo sing investigation tawba matamda makhoina nupi ama jingnaba mawngda uba fangki photo asida uribi head scarf uplibi asini scarf upamaramna photo singdasu mahakpu masak fazana khangba ngamkide FBI gi matung inadi nupi asina makutta pairiba potchi camera ni musung mafamduda thokliba thodoktugi photo lowbani haina haiki sigi tungda nupi asibu FBI na thiba yaba thiki adu phangma koba leikide FBI su upai leraktabadagi media gi khuthangda nupi asida photo sing adubu makhoida sinaduna case aduna mateng pangnaba haijaki adu nupi adudi thoklakide ngasi fawudasu nupi adu kanano haiba khangba ngamdana asum leiri FBI na yamna ngakhiba wadi thodok adu thoklingai matamda atei mayamga nupi adugi moonga anakide miyamdi mathuai hinghora loire haiduna kochen chenakhi adu nupi adudi mafam amada leptuna photo namduna sum leikhi adubu sigi chapsaba maramdudi ngasisu aronba ama oiri mi kharagi matung inadi nupi aduna paidba potu nongmaini aduga president busu mahakna hatpani hairi tungda nupi asibu babuska lady haina khangnaki maramdi nupi asina upkiba head scarf adu Russian grandmother singna yamna upnaba scarf ni aduga grandmother singsisu Russian language da babuska haiga khangnai yamna liraba matamda leiramba India gi Indus Valley civilization asi yamna chawkhatlaba amasung advance oraba civilization ama orami 1920s ki matamda civilization asigi yamna maru oiriba mafam ani haibadi Harappa amasung Mohenjo-daro fangki civilization asi ngasidagi chahi 5000 gi mamangdagi semba haurakhi haina thajanai civilization asi matamda leiramba atopa civilization kaya ga yengnarubadadi Indus Valley asi mayamdagi ka hena chawkhatpa civilization ama oirami Harappa amasung Mohenjo-daro dagi fanglakpa potchingi matung inna Indus Valley da leiramba mi khudingmak matamdudagi modern oiba lifestyle ama hinglami haiba khangba ngangki makhoi chekna saba yumda leirami sahar aduda chawraba amasung wanglaba building kaya su sarami yum singdagi thonglakpa amotpa pot singbu sahar adugi mapanda puthoknabagidamak makhum phajana khumlaba nala kaya su semlammi sida natana mi sing irujanabagidamak nalaba pul kaya su sarami adubu matam kaya gi mamangdagi historians kaya bu kok sanba wahang amadi leiri wahang adudi asuk yamna chawraba amasung ka hena chawkhatlaba civilization asi khanghoudana karamna tumkribano haibasini Indus Valley civilization asi phanglakpa chahi chama helaklaba phawba ngasi phawba civilization asi karamna tumkribano haibasi akhang ahi kaya nasu haiba ngamdan leiri scientists singnadi theory kaya puthoki theory amagi matung inadi civilization asi ising nusitki pifamda ahongba lakpa amasung tamthiraba ising chaw ama lakhibadagi thokibani hairi aduga atopa theory amadana sathirava laina laichat ama sandorakpadagi thokibani hainasu hairi Aryan singal lan taraktuna manghan takankibani haibasisu theory amani Indus Valley civilization asi tumkibagi India da natana prithivigi oina maming chatlaba Tata Steel asi Kolkata gi Howrah Bridge asi shabada sisinaki masida natana hojiki oina khwaidagi wangba building oiriba Burj Khalifa asi shabada su Tata Steel asi sisinaki asuk yamna maming chatpa maramna Ratan Tata busu prithivigi miyamna ikai khumnaribani masida natana Tata gi Voltas na Burj Khalifa gi air conditioning su supply tawribani Nahak ya kathokpa matamda kayam launa kathokpa ngammi kaina yengba yaukrabra karigumba nahak su yamna ka hena launa kathokpa ngamba tarabadi Guinness World Record holder ama oiba phau yaribani Guinness World Record ki matung inna photo asida uriba nupi asigi khayat asi prithivigi oina khwaidagi lawi hairi nupi asigi mamingna Samantha Ramsdale kawi India gi oina yengluragadi Bolero, Scorpio, Swift haiba gari sing asi yamna popular oiba gari ni gari sing sigi owner singna gari sing asibu angakpa mawongda kilometer lakh kaya thaunaba phawbu yauribani adubu Mercedes company di makhoigi company gi car amana mile lakh ama amasung mile lakh tara thobu khudingi highest mileage award kowa award ama piri masingumba award asi atopa company singdi pide
Manipuri londa haudong natraga huigi mahik hairaga khangnariba masa pandaba chongduna chatpa mammals amasung ucheksingi e chuptuna hingba tin asi masagi body gi asangba changdugi 350 times fawwa chongba ngami aduga chongkiba matamda leiba speed china rocket ama space ta kapkhatpada darkar tawa speed tudagi saruk yankhai heli tin asi makhoi gi masadagi 150 times lomba pot fawwa thangkatpa ngami makhoi asi marumdagi hek tholpa numitagi numitare ni fawbugi manungda e phangdaba targadi makhoi hingba ngamde kariguma kandasu makhoi na chikpan maram oiraga laina kyasu sandokpa ngami Starbucks masisu Tata gini joint venture dadi Starbucks hairiba company asigi employee singi oiba yamna odd oiba amasung ngakningai oiba rule ama lei rule asigi matung ina Starbucks ta thabak toriba employee singna manam kanba perfume chaiba yaroi haibasini masigi yamna chawgu maramdi manam kallaba manam nungsiba perfume sing asina maram oiraga Starbucks ki signature fragrance oiriba coffee gi manam asibu namhanba ngamhande haibagi damak strong fragrance perfume sing asibu athingba thamlibani coffee Pigi oiva special fragrance asina maram oiraga Starbucks ki thong hek kansinbaga coffee gi oiva tonganba vibes ama piduna customer singbu toina lakningba phawhalibani masisu business ki part ma oiribani 2014 da Malaysia Airlines flight number MH370 Malaysia dagi paikat khirami amasung China tamna paibagi lambi da mang khirami phana yamna thirabasu karigumba akaiba machek natraga hakchangsing amatta thiba phangkhide amasung kari maramdagi mangkhibano haibasi masi fawba khangba ngamdana angakpa ama oina adumak leiri yamna ngakningai oiriba wa amana plane adugi signal thadok thajin tawriba device adu mathau tawwa lepki amasung pilot sing aduna khudong thire haibagi signal amata tharakhide tongan ba wakhalon kaya ama puthokre madugi manungda mioi kharana plane adubu phajinduna thamlamba yai natraga plane adubu thoriba pilot sing aduna masana masagi thawai thadoklimasu yai amasung alien singna phaduna puramba fawba yai hainari adubu hainariba sing asi chummi haina puthoptuna utpadi masi fawba ngamdana leiri Bermuda Triangle hairibasi samudrada leiba mafam amani mafam asida masing yamlaba plane amasung ship kaya ama ngakningai oiba mawongda mangkhre Bermuda Triangle asi Florida Puerto Rico amasung Bermuda gi mayai da lei amasung mafam asi air amasung sea travel masing yamna tawwa lambi amani yamna ngakningai oiribada masing yamlaba plane amasung ship sing mangkhiba adu kari maramgino haiba ngamdri ngasi fawuda akaiba machet natraga miyoibagi hakchangsing amatta phangdri khara amana khali masi akanba current amasung prithivigi magnetic field da local variation thokpadagi natraga alien na tawba warmasu yai aina Bermuda Triangle asi aikhoigi matamgi khwaidagi chamam naba angakpa ama oina leyauragani Peru hairiba mafam asida chauraba sa pambi amasung geometric shape kayagi ayekpa laising leimaida fajana sem saduna leiri masigi ayekpa laising asi Nazca lines kawi amasung makhoi asi chahi lising ani hiena liraba ngaktani yamna ngaklibadi makhoi si yamna chawi masina maram oiraga yamna wangba mafam khaktadagi makhoibu uba phangani scientist singna makhoi si Nazca gi miyoi singna dharmagi natraga atopa thawdo pathokna chingbagi maramdagi sakhiba oiramba yai haina khanari adubu kana amatana asengba khangdri Nazca line asi hojik phawba angakpa aronba ama oiduna leiri amasung miyoi kaya amana makhoigi purpose amasung meaning asi khangdoknaba kanna fonari Voynich manuscript asi medieval matamda iramba lairik amani masida chawrangna 240 pages yauri lairik asida makhal makha kayagi pambi astronomical charts amasung human figures yauri masida yamna ngakningai oiribadi lairik asi masak khangdaba script amasung londa irami mayek asibu khangnaba kayarak honarabasu khangbadi ngamdana leiri mayek amasung yeglam masaktam sing asigi yamna luba artha leibana experts singna phawba masigi meaning amasung purpose khangda leiri
radio carbon dating dagi khoina khangi madudi lairik asi 1404 dagi 1438 fawungi manungda semki lairik asina matam kaya dagi miyamu chamam nanduna lerakli adubu ngasi maksu aronba ama oina adumak leiri 1977 da yamna mapangal kallaba radio signal ama Ohio hairiba mafam asida leiba radio telescope amana detect tawba ngamki hairiba signal asi mapangal yamna kankiba maramna signal asibu wow signal haina khangnaki ngasi fawda SETI haibadi Search for Extraterrestrial Intelligence haiba non-profitable organization asina thijilakpada kwaidagi ngakpa phenomenon ama haibadu masina oiri signal asi subnatagi 72 seconds khaktamak detect tawba ngamki haiba signal asi su subnatagi telescope ama khakna detect tawki amuk hanna signal asibu verify tawnaba honarabasu phangba kawbudi lekhidi scientists singna kayarak hanna thijinduna honnajarabasu ngasi fawda thokriba phenomenon asi advanced alien civilization amana tharakpa transmission oigadoribra natraga natural phenomenon ama oigadoribra haibasi aronba ama oina adumak leiri yamna kuiraba matamgi mamangda Mary Celeste kouba yamna chawba jahas ama paklaba samudragi ipakta tauduna leiba thengnaramki adubu masida yamna ngakningai oiribadi chawkraba jahas adu atek akai asok apan amata yaudana yamna phaba phibamda leiba thengnaki masida amukka hena ngaklibana jahas aduda mi amata yauba thengnakide adubu makhoigi maru oiraba potchai kaya amadi jahas aduda amata watana leiramki jahas aduda tonglamba miyoi ama fauba ibada hangba kouba leikide ikhang khangaudana makhoi pungnamak ahangba malangda mangkhibagum tawramki akhang ai kaya amana masibu khangdoknaba kayarak honajarabasu hairiba thodok asidi ngasi fauba phong ngamdaba haukhong amagum adumak leiri Prithivida leiriba mi ayamba nungtigi cha thaknai aduga chagisu tongan tonganba ahongba atangba flavor kayasu marketa phangli adubu mayamsigi marakta prithivigi oina khwaidagi tangba cha si China da phangi masibu da hong pau kawi masi pound amada $6 lakhs pi habidi 1 kg da 8 crore phawba mamal oi kariguma nahakna masigi flavor sibu cha semnabagi damak chamas amakhak haplu tarabadi nahakna thakaduriba cha dugi mamal si lakh tara ni cha asi asuk yamna tangiba karigino haiba taragadi masi China gi Ming dynasty ga mari leinai cha asida hapliba cha mana asi 300 years tagisu hena liraba China gi chingmai singda thai aduga masibu puthokpada thabak yamna changba yamna waba maramna asuk yamna tanglibani masi su sanagumna irai laina hekta phangdaba maramna icham chamba cha singdagi hena mamal tanglibani Nahaki chahi si hauji hujik traungani haina lorsi karigma nahaksi advanced oirba machine amada tonglaga prithivigi mapan haibdi space ta light ki speed ka chap manaba speed ta haibdi second amada 3 lakhs kilometer da paiduna chathiba taraba aduga space ta chahi manga light ki speed sida asum paiduna leiruba matung chahi manga hek subaga prithivi da amuk halakpa tarabadi nahak future da laklabani khudam oina nahaksi 2021 da chathiba taraba aduga 2026 ta amuk halaklaba aduga halakpaga nahakna mi amada hujikshi karama chahino hangluraba adu oiba taragadi pakhumda 2016 ni haina taba phangani nahaki oinadi chahi manga khaktani haukribasi adu prithvi dadi chahi kaya kaya haukrabani masi thonglibagi maramdi nahakna light ki speed ta paiduna chatkibanani masi buni time dilation hairibasi nahakti hujik chahi kun khaktang ngai khigani adubu nahak kalluna tinaramba natraga hominarpa imanaba natraga imanabi singdi chahi 65 fawbu sunaram lagani time dilation khaktagi oiba dedicated branch amasu leiri akhoi sidi deep science ta chingkhre adubu ngasi fawbudi light ki speed kam manana paiba ngamba machine amata saba ngamtriba maramna time travel kana amata tawba ngamdana leiribani
Photo asida uriba nupi asi Glenna Durham kawi. Mahak si mapuroibagi murder tawrubaga mari lenana police na faki. Policing mahaki mayumda investigation gi damak masung evidence sing khomjinnabagi damak chatki. Mafamduda policing na accused uriba nupi sina yokchaba tenawa ama lairamba thingnaki. Tenawa adugi mamingna Bat kawi. Policing du hek uda tenawa adu hanjinna don't shoot aina hairaki. Sigi matung ina policing na connection ama sagatki. Madudi nupi asina mahaki husband da nongmaina kaplamdaida tenawa su mafamduda lairamgani. Aduna magi mitmangda laiba sindu uraga don't shoot haina haiba oiramgani. Sina maram oiraga policing na nongmai paibdu uraga don't shoot haina soidana amuk hairakpa oigani haina thajaki. Masina fana achumba oirabasu court nadi tenawa asigi wa asina evidence ni haina accept tawkite. Maramdi sa amata witness oina sizinaba yade. Masi yam interesting oikiba atang case amani. Turkey hairiba lamsi nahak sungsoi soidana khanglamgani. Turkey gi yamna maru oiba city ama oiriba Istanbul si prithivida leiriba city mayam sidagi amata ngairaba continent anida haibadi Asia amasung Europe ta leiba city ni. European side sina left ta uba phangli amasung Asian side na right ta uba phangli. Mayaidana Bosphorus Strait na city sibu khaidokpa uba phangli. Istanbul si Europe ki oina khwaidagi populated oiba city su oiribani. Guinness Book of World Record ta ming lehouba haibasi prithvi asida leiba mi kaya gi manglan ama oiribani. Anauba record thamnaba natraga hanagi record thugainaba tumma chawa khangdaba makai hotnaribani. Adu Guinness Book of World Record Committee na category amadi invalid oire aduga matungdasu category asigi world record lauraroi haina laukhoki. Category adudi longest time awake kini. Masigi yamna chawu maramdi record amakhak thamnabagi damak numit kaya tumdana leinaba hotnaki. Sina maram oiraga health problem kaya lakpagi casing hengalaki. Maram singsi leibu maramna hairiba record si aitre haina laukthokibani. Kariguma Marvel gi movies sing yengba targadi Vision si sungsoi soidana khangbiramgani. Marvel gi movies series ki yam maru oiba part ama oiba Age of Ultron da dhyan hana Vision uba phangki. Duga Vision gi role sina Paul Bettany na sakhibani. Vision gi role sigi offer laktrinegi matam kharagi mamangda film producer amana mahaki Hollywood industry gi journey si loire haina mangonda haibiki. Meeting aduda mayam gi mangda wa adu mangonda hairakpada mahak yamna nungaikide. Sigi matungda mahakna park amada phamlaga sunset yengduna leiringaida khanghoudana Age of Ultron gi director su oiba Joss Whedon gi call lakhi. Aduga Bettany da mahak Age of Ultron da Vision gi role tawang ngamgadra haina hanglakhi. Sigi matungdedi kari oirakhi haibadu nahakna Marvel fan asingba ama oiba taragadi suksoi soidana khangbiramlagani. Hojiki matam sidadi aikoina painariba mobile phone sidi wireless oire aduga telephone haibadi landline gi marisu hanaga yengnarubdadi yamna pikle. Aduga 20th century matamdadi telephone amakhak connection tawnabagi wire kayam yamna changi haibasi nahak khanglawra. Adusu wire amana achauba akanba thauri amamuk chawribani. Masini 1976 ta sizinaramba landline gi wire si. Adubu ngasidi pikraba fiber optics gi wire amada yamlaba GB kaya nungti gi transfer tawon ngamli. Adubu chawrba wire sidi telephone tawnaba khaktagi damak sizinarambani. Technology karamna chawkhalakli haibadu sengna uba phangli. Tulip hairiba fajaraba laisi Holland da yamna pamna thanai. Tulip khaktagi oiba chawraba farm kaya su leiri. Farmer singsu lai singsibu yamna checkshinna thawai hakchang yauna senajai. Makoina thajariba lai singsina mapung phana punna hawrpa matamda karigumba drone sizinaduna mathaktagi photo shoot lawba taragadi asumna ugani. Hek udadi cheda color sizinaduna design tawba mangani. Adu masi tongan machugi tulip ngaktani. Asumna uribagi maramdi tulip hairiba laisi yam bright oi. Makoida numitki mangal tasinba matamdana hena amuka bright oi. Photo da ubasi nattabada hakthengnana kariguma nahak mafamsida chattuna yenglurabasu langtrik langna bright oina punna satba soidana uba phangani. Researchers ki group amana chahi lising ahum suraba Egyptian mummy ama sizinaduna makoina mummy sigi vocal cord adubu medical sensors amasung 3D printing sizinaduna recreate tawki. Sida uriba mafamsini makoina recreate tawkribasi. Sigi matungda makoina scan kaya research kaya tawduna mummy sina ahing mummy ama oiringaida makoigi matamduda karamba wahising
ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯃꯃꯤꯁꯤꯒꯤ ꯚꯣꯀꯦꯜ ꯀꯣꯔꯗꯁꯤ ꯑꯀꯛꯅꯕ ꯃꯨꯚꯃꯦꯟꯠ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯡꯕ ꯊꯦꯡꯅꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯋꯥꯔꯗ ꯑꯁꯤꯕꯨ ꯗꯤꯀꯣꯗ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯗꯤꯀꯣꯗ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯗꯁꯤꯡꯗꯨ ꯕꯦꯠ ꯑꯃꯁꯨꯡ ꯕꯦꯠꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯁꯤꯅ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3000ꯒꯤ ꯃꯃꯥꯡꯗꯁꯨ ꯕꯦꯠ ꯑꯃꯁꯨꯡ ꯕꯦꯠ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯂꯣꯟ ꯍꯥꯏꯕꯗꯤ ꯑꯦꯟꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯑꯥꯔꯊꯒ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯒꯗꯧꯕ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯑꯥꯔꯊꯒꯗꯤ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯏꯔꯩꯁꯤ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯑꯁꯨꯝꯅ ꯎꯏ꯫ ꯃꯁꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯒ ꯏꯔꯩꯁꯤꯡꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯨꯠ ꯅꯠꯇ꯭ꯔꯒ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯁꯤꯡꯗꯤ ꯀꯜꯂꯕ ꯑꯀꯤꯕ ꯐꯪꯂꯕ ꯏꯔꯩꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌꯁꯤꯡꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯩꯁꯤꯡꯒꯤ ꯃꯈꯥꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯠꯄꯦꯁꯁꯤꯡꯁꯤꯗꯤ ꯀꯣꯡꯒꯣꯜ ꯌꯥꯝꯅ ꯊꯣꯛꯏ, ꯑꯗꯨꯒ ꯃꯁꯤꯕꯨ ꯆꯥꯝꯊꯣꯛꯄꯗ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯆꯪꯏ꯫ ꯑꯗꯨꯕꯨ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤꯗꯤ ꯀꯝꯗꯧꯕ? ꯃꯐꯝꯗꯨꯗꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯕ꯭ꯔꯁ ꯇꯧꯕꯗꯤ ꯀꯝꯗꯧꯕ? ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯦꯡꯂꯒ ꯅꯥꯁꯥꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯨꯠꯄꯦꯁ ꯑꯃ ꯄꯨꯊꯣꯛꯈꯤ, ꯃꯃꯤꯡꯅ ꯅꯥꯁꯥ ꯗꯦꯟꯠ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯡꯒꯣꯜ ꯑꯃꯠꯇ ꯊꯣꯛꯇꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯣꯠꯁꯤꯜꯂꯕꯁꯨ ꯍꯛꯆꯥꯡꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯥꯁꯥ ꯗꯦꯟꯠꯁꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯍꯥꯏꯖꯤꯟꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤ꯫ ꯅꯍꯥꯛ ꯃꯁꯤꯒꯤ ꯋꯥꯁꯤ ꯈꯪꯂꯕ꯭ꯔꯥ? ꯃꯗꯨꯗꯤ ꯏꯇꯥꯂꯤꯒꯤ ꯁꯤꯁꯤꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯀꯣꯂꯣꯅꯤ ꯑꯃ ꯂꯩ, ꯃꯃꯤꯡꯅ ꯁꯦꯟꯇ꯭ꯌꯨꯔꯤꯞ꯫ ꯀꯣꯂꯣꯅꯤ ꯑꯁꯤ ꯑꯁꯨꯝꯅ ꯎꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯒꯤ ꯁꯦꯞꯇ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯈꯤꯕ ꯀꯣꯂꯣꯅꯤꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯁꯤꯅ ꯕꯣꯗꯤ, ꯁꯤꯅ ꯈꯨꯠ, ꯑꯗꯨꯒ ꯁꯤꯅ ꯈꯣꯡ ꯃꯥꯟꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯃꯦꯖꯤꯡ ꯇꯥꯎꯟ ꯗꯤꯖꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯁꯨ ꯑꯃꯅꯤ꯫ 1974ꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ, ꯃꯗꯨꯗꯤ ꯄꯤꯛꯆꯔꯁꯤꯗ ꯎꯔꯤꯕ ꯔꯥꯃꯦꯁꯦꯁ II ꯍꯥꯏꯔꯤꯕ ꯐꯦꯔꯣ ꯍꯥꯏꯕꯗꯤ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯁꯤꯒꯤ ꯃꯃꯤꯁꯤ ꯔꯤꯖꯔቬꯁꯟ ꯑꯃꯁꯨꯡ ꯃꯦꯟꯇꯦꯅꯦꯟꯁꯀꯤꯗꯃꯛ ꯐ꯭ꯂꯥꯏꯠꯇ ꯄꯦꯔꯤꯁꯇ ꯊꯥꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯥꯟꯁꯀꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯤꯡꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯁꯤꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯁꯄꯣꯔꯠ ꯀꯝꯄꯜꯁꯔꯤ ꯑꯣꯏ ꯐ꯭ꯔꯥꯟꯁꯇ ꯆꯪꯅꯕꯒꯤꯗꯃꯛ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯔꯣꯁꯤꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃ ꯁꯥꯈꯤ꯫ ꯄꯥꯁꯄꯣꯔꯠ ꯑꯗꯨꯅꯤ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕꯁꯤ꯫ ꯀꯟꯇ꯭ꯔꯤ ꯀꯣꯗꯇ ꯏꯖꯤꯞ ꯎꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯄꯥꯁꯄꯣꯔꯠ ꯅꯝꯕꯔꯁꯨ ꯄꯤꯔꯤ ꯃꯃꯤꯁꯤꯒꯤ꯫ ꯐꯨꯜ ꯅꯦꯝꯅ ꯁꯤꯗ ꯏꯔꯦ, ꯑꯗꯨꯒ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯅ 1303 BC, ꯄ꯭ꯂꯦꯁ ꯑꯣꯐ ꯕꯥꯔꯊꯇꯤ ꯑꯟꯅꯣꯟ, ꯅꯦꯁꯅꯦꯂꯤꯇꯤꯅ ꯏꯖꯤꯞꯁꯤꯌꯟ, ꯁꯦꯛꯁ ꯃꯦꯜ, ꯗꯦꯠ ꯑꯣꯐ ꯏꯁꯨꯅ 9/03/1974, ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ 9/03/1981, ꯄ꯭ꯔꯣꯐꯦꯁꯟꯅ ꯀꯤꯡ (ꯕ꯭ꯔꯦꯀꯦꯠꯇ ꯗꯤꯁꯤꯁ ꯍꯥꯏꯕꯗꯤ ꯁꯤꯔꯕ), ꯑꯗꯨꯒ ꯃꯈꯥꯗꯅ ꯑꯔꯕ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯖꯤꯞ ꯎꯕ ꯐꯪꯂꯤ꯫ 1 ꯃꯥꯔꯆ 1849ꯗ ꯐ꯭ꯔꯥꯟꯁꯀꯤ ꯄꯣꯏꯇꯤꯌꯔꯁ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃꯗ ꯕ꯭ꯂꯦꯡꯛ ꯃꯣꯅꯤꯌꯔ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯎꯕꯗ ꯉꯥꯎꯗꯕ ꯄꯥꯈꯪ ꯂꯩꯈꯤꯗꯦ꯫ ꯐꯖꯕꯗ ꯃꯍꯥꯛ ꯃꯃꯤꯡ ꯆꯠꯈꯤ꯫ 1874ꯗ ꯃꯍꯥꯛꯅ ꯆꯍꯤ 25 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯂꯣꯌꯔ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯕ ꯄꯥꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯔ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯨ ꯂꯥꯏꯔꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯔꯝꯅ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯅꯨꯄꯥꯗꯨꯗ ꯊꯥꯖꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯡꯛꯇꯤ ꯃꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯃꯔꯝꯅ ꯁꯥꯎꯗꯨꯅ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯄꯣꯠ ꯆꯩ ꯊꯝꯕ ꯌꯥꯝꯅ ꯄꯤꯛꯄ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯍꯤ 15 ꯆꯨꯞꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯂꯩꯈꯤ꯫ ꯃꯤꯅ ꯕ꯭ꯂꯦꯡꯛꯀꯤ ꯃꯔꯝꯗ ꯍꯪꯂꯛꯂꯕꯁꯨ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯤꯟꯅꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯗ ꯁꯔꯀꯜꯗꯁꯨ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯅꯔꯝꯕ ꯂꯣꯌꯔꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ 1885ꯗ ꯁꯤꯈꯤ꯫ 23 ꯃꯦ 1901 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯄꯦꯔꯤꯁ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜꯗ ꯀꯅꯥꯅ ꯏꯔꯛꯏꯕꯅꯣ ꯈꯪꯗꯕ ꯆꯤꯊꯤ ꯑꯃ ꯐꯪꯈꯤ꯫ ꯆꯤꯊꯤꯗꯨꯗ ꯕ꯭ꯂꯦꯡꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯆꯠꯇꯨꯅ ꯌꯨꯝꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯄꯤꯛꯄ ꯑꯃꯝꯕ ꯀꯥ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯄꯨꯝꯂꯕ ꯆꯔꯨꯒꯤ ꯃꯣꯝꯄꯥꯛ ꯃꯊꯛꯇ ꯐꯤ ꯊꯣꯡꯗ꯭ꯔꯕ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯕ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯀꯣꯏꯕꯗ ꯍꯛꯆꯥꯡꯒꯤ ꯑꯃꯥꯡꯕ ꯑꯔꯦꯝꯕ ꯑꯄꯨꯝꯕ ꯁꯥ ꯉꯥ ꯕ꯭ꯔꯦꯗ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯁꯤꯗ ꯅꯠꯇꯅ ꯀꯥꯗꯨ ꯇꯤꯟ ꯀꯥꯡ ꯀꯌꯥꯒꯤ ꯃꯀꯣꯟꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯈꯔ ꯃꯤ ꯀꯌꯥꯁꯨ ꯆꯦꯟꯊꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯠꯇꯨ ꯐꯥꯎꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯀꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯥꯎꯕ ꯐꯖꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯌꯨꯝꯗꯨꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 15 ꯁꯨꯔꯛꯄꯗ ꯅꯥꯔꯛꯄꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯔꯠꯅ ꯗꯤꯁꯤꯖꯟ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯆꯍꯤ 15 ꯆꯨꯞꯅ
ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯕꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯂꯩꯅꯥ ꯀꯌꯥꯁꯨ ꯂꯩꯕ ꯊꯦꯡꯅꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯄꯨ ꯐ꯭ꯔꯥꯟꯁꯀꯤ ꯕ꯭ꯂꯣꯏꯁꯇ ꯂꯩꯕ ꯁꯥꯏꯀꯥꯏꯇ꯭रिꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯈꯤ ꯁꯤꯒꯤ ꯃꯇꯨꯡ 13 ꯑꯣꯛꯇꯣꯕꯔ 1913ꯗ ꯃꯍꯥꯛꯅ 64 ꯌꯔꯁ ꯁꯨꯔꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯗ ꯂꯩꯔꯤꯕ ꯇꯥꯎꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯕ ꯌꯥꯝꯅ ꯄꯤꯛꯄ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯃꯗ ꯊꯥꯗꯣꯔꯛꯄ ꯍꯃꯤꯡ ꯁꯥꯎꯟ ꯍꯥꯏꯕꯗꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ 1990ꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯧꯕ ꯑꯃꯨꯛ ꯇꯞꯄ ꯅꯥꯏꯗꯅ ꯆꯥꯡ ꯑꯃꯗ ꯉꯪꯗꯨꯅ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯃꯈꯣꯜ ꯑꯁꯤ ꯑꯔꯥꯞꯄꯗ ꯗꯤꯖꯜ ꯏꯟꯖꯤꯟ ꯑꯃꯅ ꯉꯪꯕꯒꯨꯝ ꯅꯠꯇ꯭ꯔꯒ ꯅꯦꯝꯅ ꯄꯥꯏꯕ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯈꯣꯜꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯥꯏꯟꯁꯀꯤ ꯖꯨꯒꯅꯤ ꯍꯥꯏꯅꯔꯤꯕ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯁꯥꯏꯟꯇꯤꯁ ꯀꯌꯥꯒꯤ ꯃꯐꯝꯗꯁꯨ ꯂꯩꯇ꯭ꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯨꯄꯔꯅꯦꯆꯔꯦꯜ ꯐꯣꯔꯁ ꯑꯃꯅ ꯊꯣꯛꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯃꯛꯁꯨ ꯇꯥꯎꯁ ꯍꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤ ꯃꯥꯏꯈꯨꯝ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯔꯣꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ